Khunnai asi mating leina shemgat shagatsi hairababi houjik oiriba Manipuri education system asida chief minister na Akanba Mityeng Changba Matam Oire haina Democratic Students Alliance Manipur DESAM na nungnangba phongdorakli Kwakaithilda leiba DESAM gi office ta ngasi pangthokiba pawgi mifam amada wafam ase phongdokladuna DESAM gi secretary general thoithoibana hai education haibase Khunnai amagi yanglen sarune masi mapangal kankhat handuna Khunnai ase masamawu fana thamba haibase lengaki tawfadraba thaudangni Manipur gi education system fagadhanba amadi matamga chunana shemgat sagatpa haibase Manipur lengaki policy oifam thoi Loinana policy adu da chunadra khudengmak sindokpa hongdokpa lauthokpa haibase laingak adugi mathongni policy ga chanadraba corrupted oiraba officers se sakmai wanom wachat tawduna makhatana adum thamlabadi laingak na puthokliba policy adu fail oiba masana tabani nakalamaromda Manipur laingak ki makhada leiba college singda hangliba tongan tongan ba subject ki oza sing university na piriba niyom gi matungina leitriba fawba oza watpa subject sing gi admission loba yaroi desamna lokalakliba khongthang asigi mayokta college ki principal amadi head of department singna admission lawrabadi college na draga department adu mahairoi Khunnai gi yeknabani amadi mahairoi Khunnai bu manghan takhanaba sinbani haina lawgani laifam thokpa oza masing suna leitana lawfam thokpadagi hena mahairoi lawsinba amadi lairik ningthina takpi dabadagi mahairoi singna exam da nataba pambai season narakpani nataba pambai season nabagi chanabi ama leirakliba ase Manipur lenga ki education minister education commissioner amadi education director na thokanbani haina DESAM na lawi mahairoi singi tunglam chat semgadoriba director commissioner amadi education minister na college education da leiriba problem sing asi solve taunaba honadrabadi kumjali singani kunmanga kuntaru ke academic session asida master tambagi mahairoi sunglei leitaba kumkang bachahi amu oiragani academic session singani kunmanga kuntaru ga se master tamnaba mahairoi leitaba kumkang bachahi oigadoriba se National Education Policy 2020 gi ahanba kudone Manipur University asi iramdamasigi higher education asi fagadhannabagi damak laiba oirabadi National Education Policy 2020 ga chunaba ordinance ama atuba matamda puthokpiyo masina Manipur lenga ki makhada leiriba college sing asi streamline taunaba honabada hena kudong chahangani hainasu thoithoibana makatana phongdoki ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯄꯨꯊꯣꯛꯂꯤꯕ ꯄꯣꯂꯤꯁꯤ ꯑꯁꯦ ꯃꯁꯤ ꯃꯄꯨꯡ ꯐꯥꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯍꯟꯒꯗꯧꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯁꯤ ꯁꯤꯒꯤ ꯃꯔꯨꯝꯗ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯄꯣꯂꯤꯁꯤꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯔ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯌꯣꯛꯈꯠꯂꯒ ꯋꯥꯁꯛ ꯃꯅꯣꯝ ꯇꯧꯔꯀꯥꯟꯗ ꯃꯁꯤꯗ ꯁꯨꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯗ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ IAS ꯑꯣꯐꯤꯁꯔ MCS ꯑꯣꯐꯤꯁꯔ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯅꯨꯡꯁꯤꯕ ꯃꯍꯩꯔꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯔꯞꯁꯟꯅ ꯍꯥꯔꯕ ꯌꯥꯝ ꯊꯤꯅ ꯀꯔꯞꯇꯦꯠ ꯑꯣꯏꯔꯕ education commissioner education department ki director oiriba makhoi ani hum se masi nataba atopa asi lenga asigi afaba MCS natragana IS officer amta leitrabra haibase masi ꯑꯩꯈꯣꯏ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ honorable chief minister ꯃꯁꯤ ꯋꯥꯍꯪ ꯍꯪꯖꯅꯤꯡꯉꯤ ꯃꯁꯤꯒꯨꯝꯕ ꯃꯊꯧ ꯇꯧꯔꯝ ꯃꯌꯥꯝꯁꯤ ꯁꯨꯝ ꯌꯣꯛꯈꯠꯂ ꯊꯝ ꯇꯥꯔꯒꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯁꯨ ꯊꯣꯛꯑꯣꯏꯗꯕ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯒ ꯌꯦꯡꯃꯧꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪ ꯑꯩ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ